Akaswani Imphal, Wahengbam Washington na pau pajeri, ahan bada maruay ba pau. Raijapal laganisyon ng si Imphal gi mapal kangjay bungda, ani Suba Manipur Olympic Games hodokre. Mukhyamantri Nongthomban Biren Singh na hairi, Manipur Olympic Games si Manipur State Games hay na maming thon bagaloy na na, sa hi kuningi pangthok na ba badiyata chenpam hap lagani. Raija si tongan bajila sing nga si Chingi Luchin Basingi Numit amasung Miyam Ginumit Palan pangthokre. Manipur nga si COVID kaya nubo case tarate tingnaki amasung saknay raba Congress lusingba Gulam Nabi Azad Congress tagi tokre. Raijapal la Ganesan na hairi Manipur na mangjil thangduna awang nongpok raija singna sana khonabagi lamda kumang yang na sangchilakli. Imphal gi mapal kangjibung nga si ani Suba Manipur Olympic Games haudokpagi thauramda Raijapal na hai Manipur si sports ki powerhouse amani raija si ki sanaroi kaya na tongan ba malem gi amadi jati thaki championship kaya da medal phanglakpa dubu singthara duna makhoi gi damak chauthok chaba poi haina Raijapal na phongdokhi. Games ado hogdokle haina lauthokpaga loinana Sri Ganesan na hai. I declare the second Manipur Olympic Games 2022 open. Though Manipur has already produced many excellent sportspersons, both in national and international levels, I am fully confident that the state will keep producing many more in the coming years. Manipur is popularly known in the country as the powerhouse of sports. The most important thing in the Olympic Games is not winning but taking part. Today, though comparing to other states we are small, we can be proud, say that we have produced 19 Olympians, 1 Padma Bhushan awardee, 5 Padma Shri awardees, 24 Asian Games medalists. We should be proud about that. Thauram da wangang bada Mukhyamantri Nongthomban Biren Singh na hai Manipur Olympic Games si Manipur State Games hay na maming thon bagaloy na sahi khuding gi pangthok na ba budget ta chenpam hap lagani mang na hai sports ta jat bijat kangluk ki khena ba khaide masina nungsi sana ba madi amatoi bagi wakalon hengat hali mathang chahi dagi di games asida cultural program sing cho hapchin duna kumai ama oina pangthok na ba hona ba pami haina su Mukhyamantri na phongdokhi mang na hai ngasi pangthoiba Manipur Olympic Games se hoi mathang chahi dagi di Manipur State Games and Olympic sahi kudingi pangthok na bagi damakta budget ta dongan and extra paisa thamagani hai bisi mai ga tamjage sports ta dharma ki khena barite sports ta kango ki khena barite jati ki khena barite koi punamak amartani hai bi wakanda laiba du sports ki spirit me sportsman namage tangai phadaba yamna fidam niyo ngai oiba magi lamchat sikarino magi wakalo ji kaino da forgive and forget yam thuna kaw field da khanarabado ngahak le khut songnaraga sanaba ngamba adugumbagi achowo wakhalon wakhan yam chawa aduguma sportsman ne adugi damakta prithivina sportsman punama koi kai khumnabani Thasigi kuntra phawa chathagadaba games asida raija sigi jila tarataruk maktagi sanaroi lising taruk henbana tongan ba masana singda saruk yari games ado hogdokpagi thoramda tongan ba kanglup singi nat ki oiba jagoi isegi thoram su utkhi Mukhyamantri Nongthomban Biren Singh na ngasi mahaki office ta kokomi amasung UNC gi mihut singa unaduna wafam kaya gi matangda wari sanakre social media da thagatpa warol da Sri Biren na hai unabadu da Sarkar na raija sigi chinga madi tampaki lamda paikhatliba tongan ba chakhot thorangi thabak singi matangda khanaki Manipur Democratic Alliance MDA gi mifama mangasi Imphal gi North AOC da laiba hotel Imphal da pangthokre mifama duda lakliba municipal council jila parishad amasung panchayat mikhalda MDA gi mihut thadokpa Manipur da railway recruitment board ama hangdokna ba kendra gi rail mantri da takshin ba yauna tongan ba warep manga lauki TDS, TCS and salary provision gi matangda nongmagi oiba outreach program ama ngasi Manipur Legislative Assembly gi conference hall da pangthokre Thauram da Income Tax Department ki Commissioner CH Deepak Singh
Manipur Legislative Assembly ki Director Raju Yanglem amadi Manipur Legislative Assembly ki official kaya su saruk yaki. Thoramduda Assembly Secretariat ki officer singna hanglakpa wahang kaya ki matangda Income Tax Commissioner na paukum pibaga loinana sengdokhi. DDK Imphal ki Director Engineering Hemant Nauremna Deputy Director General Engineering ki pham karakpada Doordarshan Welfare and Recreation Club DDK Imphal na ngasi nungaiba phongdoktuna taramna okre. Akaswani amasung Doordarshan ki Engineering Cadre da Deputy Director General ki pham yaurakpa asi Manipur da mahakna hanbani hairi. Mahak asi lising amachamapan marpudrani toy batch ki Indian Broadcasting Engineering Service IBES ne. Tabiba pawasi Akaswani Imphal dagini. Raija sigi tongan bajila singdanga si chingi luchingba singi numit amasung miyamgi numit palan pangthokre. District Administration none na sinduna ngasi jila adugi oina Longmai Part 3 da leba multi-purpose hall da numit asigi palan thoram pangthokhi. Thoram dida tongan ba department singi stall kunma thoiram hangdoktuna miyam da khudong chaba kaya phanganki. Khulgi lusingba sing amasung civil society organization kaya gi lusingba sing nasu makhoi gi wakat kaya pukhalakhi. Thoram dida jila adugi deputy commissioner Haulian Lan Guitena CM Widow Pension Scheme amasung Manipur All Age Pension Scheme ki card singsu yanthokhi. Journal Education Office none na khankal aba school singda polam kaya maram su yanthokhi. Palan thoramasi Kamjong Jila dasu District Administration sinduna kasom kulen chat bhavna mandap ta pangthokhi. District level officers singna makhoi gi mobile office sing hangdoktuna miyam gi wakat kaya ta ki mapungoi oina CMO SDO MSPDCL Forest Office na singbagi wakat pukat na rakhi. Thoramasi ki matangda jila adugi Deputy Commissioner Rangnamai Rang Peter na hai. Ngasi numit Kamjong District ki manung chanba Kasom Kulen Sub Division ki headquarters da ani suba mayam gi numit mapung phana phongdokle thoram numit asida suruk yabiriba praja mayam district level officers mayam na matam chana lakpidana praja gi awalapa grievances mayam address toba mai pakle mathangdana Pungyar ki sub division headquarters da pangthonaba mayam da ningsingjari. District Administration Kangpokpi na sinduna jila asigi oinasu ani suba singi luchingba singi numit amasung miyam gi numit ngasi sat bhavna mandapta pangthokhi. District Administration Kakching na sinduna Deputy Commissioner Office Complex ta pangthokhi ba thoramda tongan ba bibak singi stall kuntrarom hangdoktuna miyam gi mateng pangbaga loinana wakat kaya takhi. Manipur ngasi COVID kya nobo case taratare thengnakhi. Raija ki Haksel Bibaka Thokpa Chero Lamana Hai, Nasi Punna sample Sanga Kuntrani Toy test over the Mioitara positive oiba Tengnaki, Nasigi oina positive oibagi sang, Sad Ahum Dasmik Anini, Nasi positive oikiba Mio Singadugi Manunda, Imphal West Dagi Tara, Imphal Istagi Ahum, Sursan Purdagi Ani, Vishnupuram Sung Kamjung Dagi, Amamam Yauri. Amaromda, Manipurda, Hojik Power COVID ki vaccine dose la kuntra matoi lising humpumapal satre sum na mga kapkre. Masigi manungda precaution dose lising humudrani toy chamapal yangkai matoi yauri. District Health Society Tamenglong na sindu nga si jila adugi Sekinu Inda malemgi hepatitis numit palan thoram pangthokre. Palan thoram adugi timdi bringing care closer to you, hepatitis cannot wait haibasini. Bharat na ningtamba chahi humbudra mga surakpagi thoram Azadi ka Amit Mahotsav ki saruk ama oina National Viral Hepatitis Control Program ki makhada thoram adu paikhatpani. Thoram tuda khangai kyana hepatitis ki tongan makhal singamadi laina sigi matangda sugai na phongdok nakhi. Laibak asin ningtam lakpa chahi humbudra mga surakpaga mari lainana pangthokpa Azadi ka Amrit Mahotsav thoram ki saruk ama oina Akasbani Imphal na irai numit khudingi akhanaba quiz ki thoram leptana sandoktuna lakli. Ngasi quiz asigi yakai mga suba aroiba episode ki damak quiz master da khusin najari. Tabiribasingbu ngangom kiran na taram na okshari.
आकाशवाणी इम्फाल की पाउकांगबो मसुंग राज्य के आर्ट एंड कल्चर डिपार्टमेंट पुनः सिंजबा आजादी का अमृत महोत्सव क्विज प्रोग्राम की यांखैमंगा सुबा अमदे अरोइबे एपिसोड की वहंग हंगजरी वहंग अदुदे करम मतमदा मणिपुरना ब्रिटिश की मकुटगी निंगतंब फंखिबगे द क्वेश्चन इज व्हेन डिड मणिपुर अटेन फ्रीडम फ्रॉम ब्रिटिश रूल अखोगी ईमेल एड्रेस airInfalnewsquiz@gmail.com da isagi ming laifam amadi contact number ga loinana adongi paukhum thabirau mamangi irai numita quiz program asigi yankai mari subai episode ta hangjaki bo wahang karamba matamda manipur da british political agent linkat khibage amasung kanana manipur gi ahanba british political agent oikhibage wahang asiga chuma paukhumdi ing kumja lising masanipan kuntramanga da linkat khi amasung George Gordon na Manipur gi ahanba British political agent oikhi haibasini khwaidi hana chuma paukhum pirakhiba mioi ahum khangatchare makhoi sing adudi ahanbu winner na Kiamgai dagi Rajkumar Opendro Singh ni Aihak Kiamgai dagi Rajkumar Opendro Singhani Regional News Unit All India Radio Imphal amadi Arts and Culture Department Government of Manipur anina kusomnaduna Laibak asina ningtamba sahi humputra mga mapung pharakpagi Azadi ka Amrit Mahotsav ko mai lenana irai namiki numidang pung 8 makhai gi Manipuri paura sandok piriba quiz asi saruk yana ba honabada 1891 gi Manipur gi ningtamba ngak nabagi lan adugi lan pham asi khongjom nataba atoba lan pham kaya amasu leiri haiba khana nabagi tanja amasu phangja hore Masigi Damak Regional News Unit All India Radio Imphal amadi Arts and Culture Department Government of Manipur ani buthamoi sengna thagatsari matungda su asigumba malnai draba thorong kaya sandok pirakani haibagi aset pathajaba thamjari ani shubu winner na Kiamgai maning laikai dagi Minerva Rajkumari ni ahum subu winner na Shakta Makha laikai dagi Phijam Bijan Kumar Maitai ni winners in the congratulation pijari Loishalakpada ngasigi yankai manga suba aroibe episode ki quiz ki wahang amuk hananing singjari karam matamda Manipurna British ki makuttagi ningtamba phangkhibage the question is when did Manipur attain freedom from British rule प्रधानमंत्री नरेंद्र मोदी की पुंगनिंग युवा मन की बात था सी कुनिपान नोंबाइजिंग नुमिता संदोकनी हंदकी असिना प्रधानमंत्री की थौरमसिगी मरफुद्रानी थोइसुबा एपिसोड ने आकाशवाणी इम्फाल नसु कंगला अमसुंग संगाई चैनल अनिमक्ता प्रधानमंत्री की पुंगनिंग युवा मन की बात रिली तौदुना तहनगनी प्रधानमंत्री न वा ngang ba hek loibaga masigi manipuri wahanthok sandokani masi numidang pung nipan dasu amuk hana sandokani LRS sursanpur nasu thauramasi rile tawduna sandokani mar paite kabui thadau mau paumai amasung tangkhul londana mathang numita sandokani akasbani imphal dagi pau tabiri saknai raba congress lusingba gulam nabi azad congress dol gi primary membership yauna pham pumna makta gi tok pagal loinana dol asidagi pumtok tokre congress president sonia gandhi da thaba sithi amada sri azad na hai thamoi sokpa mandi chauna ningam tabagal loinana mahangna congress tagi tok na baware pasilawbani Sama kuntrama thoisuba Duran Cup ki ngasi Imphal ki khumal lambak ta chanakhiba match ta Hyderabad FC na Chennai bu panjil ahum amada maithiba pikre masiga loinana Hyderabad FC na match ani dagi point taruk phangle aduga Chennai na point amakhak phangli Anisuba State Games ki nupa gi football match singda ngasi Thoubal na Tengnopal bu panjil mapal nipanda Kamjong na Pherjor bu panjel ahum sinoda Churchanpur na Chandel bu panjel manga amada Ukrul na Jiribambu panjel tara sinoda Senapati na Bishnupur panjel ani amada thoikre nupi gi football dana Imphal East na Thoubal bu panjel ahum anida Imphal West District Football Association na Churchanpur bu panjel ahum amada Bishnupur na Chandel bu panjel Nepal sinoda aduga Kaksing na Kangpokpi bu panjel manga sinoda thoikre Mathang thagi amadagi taruk phawa Kerala gi Kalikata pangthokadaba kunma thoisuba Junior National Wushu Championship ta saruk yarundaba Manipur team gi trial selection tha sigi kunipanda Sai Wushu Training Hall Takel Imphal da pangthoklagani Aroibada maroiba pau amukhana
Rajapal Ganesan ngasi Imphal gi mapal kangjebungda ani suba Manipur Olympic Games haudokre. Mukhyamantri Nongthombam Biren Singna hairi Manipur Olympic Games ase Manipur State Games said maming thonbaga loinana sahi khudingi pangthoknaba budget chenpam haplagani. Raija chigi tongan bajila singda ngasi chingilu singba singi numit amasung miyam gi numit palan pangthokre. Manipur ngasi COVID ke anubu case tara tare thingnaki amasung saknai raba Congress luchingba Gulam Nabi Azad Congress tagi tokre. Paulo jare.